ꯅꯦꯠꯁꯦ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ 1 GB ꯈꯛ ꯌꯥꯎꯕꯁꯤꯗꯒꯤ ꯇꯧꯔꯦ ꯑꯩꯒꯤ ꯋꯥꯏꯐꯥꯏꯒꯤꯗꯤ ꯅꯦꯠꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯖꯤꯑꯣ ꯏꯌꯔ ꯐꯥꯏꯕꯔꯁꯤꯅ ꯇꯧꯔꯤꯁꯤ ꯄꯩꯁꯥꯁꯤ ꯄꯩꯁꯥ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯀꯣ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 400 ꯊꯤꯅꯕ ꯍꯣꯠꯅꯕꯗꯗꯤ ꯂꯣꯏꯔꯦ ꯁꯤꯗꯣꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤꯕ ꯐꯤꯂꯝ ꯌꯦꯡꯉꯦ ꯄꯠ ꯄꯠ ꯇꯠꯂꯤ ꯑꯗꯩ ꯀꯩꯅꯣ ꯎꯪꯉ ꯂꯩ ꯄꯥꯎ ꯌꯦꯡꯉꯤ ꯎꯪꯉ ꯂꯩ ꯁꯤ ꯈꯪꯗ꯭ꯔꯦ ꯄꯩꯁꯥ ꯁꯦꯜꯍꯧ ꯆꯠꯂꯨꯝ ꯂꯥꯏꯔꯕ ꯍꯥꯠꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯁꯤ ꯑꯦꯅꯤꯃꯦꯇꯦꯠ ꯁꯁꯄꯦꯟꯁꯅꯤ ꯂꯩꯔꯤꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯦ ꯑꯃꯨꯛ ꯁꯦꯝꯖꯒꯦ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯤꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯚꯤꯂꯥ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯉꯥꯛ ꯊꯧꯗꯥ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯕꯤ ꯖꯦ ꯄꯤ ꯒꯚꯔꯟꯃꯦꯟꯁꯤꯗꯤ ꯃꯇꯝ ꯈꯔ ꯁꯨꯝ ꯃꯁꯤꯗꯤ ꯁꯤꯔꯒ ꯂꯩꯔꯕꯅꯤꯅ ꯃꯥ ꯃꯁꯥꯃꯛꯅ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯐꯝꯃꯒ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯋꯥꯌꯦꯜ ꯀꯥꯡꯂꯣꯟꯁꯤ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯉꯁꯤ ꯂꯣꯏꯅꯃꯛ ꯃꯌꯥꯝ ꯈꯪꯅꯔꯝꯃꯅꯤ ꯅꯩꯅꯕ ꯌꯥꯔꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯄꯤ ꯑꯥꯔꯁꯤ ꯊꯝꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕꯀꯣ ꯄꯤ ꯑꯥꯔꯁꯤ ꯅꯣꯡ ꯅꯤꯅꯤ ꯊꯝꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯈꯨꯝꯖꯔꯤ ꯃꯥ ꯒꯕꯔꯅꯔꯒꯤ ꯕꯪꯒꯂꯣꯗ ꯐꯝꯒꯗꯕꯅꯦꯕꯀꯣ ꯒꯕꯔꯅꯔ ꯕꯪꯒꯂꯣꯗ ꯐꯝꯗꯕꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯐꯝꯃꯛꯏꯁꯤꯅꯗꯤ ꯃꯇꯝ ꯈꯔꯗꯤ ꯁꯪꯊꯅꯤꯅ ꯈꯜꯂꯦꯀꯣ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯛꯑꯅꯦꯅ ꯈꯜꯂꯦ ꯑꯗꯒꯤ ꯁꯦ ꯃꯉꯣꯟꯗ ꯒꯚꯔꯟꯃꯦꯟ ꯁꯦꯝꯖꯒꯦꯅ ꯃꯥꯅ ꯉꯁꯤ ꯇꯧ ꯍꯥꯏꯔꯒꯁꯨ ꯃꯥꯅ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ ꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦꯕ ꯑꯗꯒꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯗꯦꯕ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔꯅ ꯄꯥꯏꯔꯤꯕꯅꯤꯅ ꯀꯣ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯇꯕꯗꯤꯁꯨ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯤ ꯒꯚꯔꯟꯃꯦꯟ ꯑꯃ ꯃꯍꯨꯠ ꯁꯤꯟꯕ ꯃꯤ ꯑꯃ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠꯁꯤ ꯃꯨꯊꯠꯈ꯭ꯔꯕꯅꯤꯅ ꯃꯇꯝ ꯈꯔ ꯁꯁꯄꯦꯟꯗ ꯂꯩꯔꯤꯕꯅꯤꯅ ꯃꯥ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯅꯣꯃꯤꯅꯦꯜ ꯍꯦꯗꯁꯨ ꯑꯣꯏꯕ ꯏꯁꯥꯅ ꯗꯥꯏꯔꯦꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯥꯛꯑꯦꯀꯣ ꯅꯍꯥꯟꯉꯩꯅ ꯃꯥꯅ ꯑꯃꯨꯛ ꯅꯣꯃꯤꯅꯦꯜ ꯍꯦꯗ ꯑꯣꯏꯔꯒ ꯃꯥꯅ ꯉꯁꯥꯏ ꯃꯌꯥꯝ ꯇꯧꯔꯤꯕꯁꯤꯡꯁꯨ ꯃꯥꯅ ꯌꯦꯡꯁꯤꯟꯕꯅꯤꯗꯅ ꯍꯧꯖꯤꯛꯅ ꯃꯁꯥꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒ ꯇꯧꯋꯦ ꯑꯗꯨꯅ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯐꯝꯃꯝꯕ ꯀꯥ ꯑꯆꯧꯕ ꯑꯅꯤ ꯀꯟꯁꯤꯜꯂꯒ ꯃꯥꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯀꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯥꯒ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯃꯔꯥꯁꯤ ꯇꯥꯗꯣꯔꯤ ꯄꯤ ꯑꯥꯔꯁꯤ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯊꯥ 2-3ꯗꯤ ꯑꯗꯨꯝ ꯑꯩ ꯂꯩꯕ ꯌꯥꯏꯅ ꯁꯨꯝ ꯈꯜꯂꯤꯅꯤ ꯂꯥꯟꯁꯨ ꯊꯥ 2-3ꯁꯤꯗ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗ꯭ꯔꯤ ꯍꯧꯖꯤꯛꯁꯤꯗ ꯑꯗꯨ ꯇꯧꯔꯤ ꯆꯤꯡꯒꯤ ꯃꯐꯝꯗ ꯀꯩꯅꯣ ꯂꯩꯔꯝꯕ ꯕꯪꯀꯔ ꯁꯥꯔꯝꯕ ꯇꯛꯈꯥꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯣꯏꯒꯤ ꯄꯣꯁ ꯁꯥꯖꯤꯜꯂꯝꯕ ꯆꯦꯛ ꯄꯣꯁ ꯁꯥꯖꯤꯜꯂꯝꯕ ꯇꯛꯈꯥꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯉꯥꯛꯇꯅꯦꯕ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯐꯥꯎꯕ ꯄꯥꯎ ꯑꯗꯨꯝ ꯂꯩ ꯉꯥꯛꯇ ꯀꯣ ꯃꯣꯏꯅ ꯁꯤꯅꯥꯏ ꯀꯦꯝꯗ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯆꯪꯁꯤꯜꯂꯒ ꯁꯤꯅꯥꯏ ꯀꯦꯝꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕ ꯃꯌꯥꯝꯗꯣ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯣ ꯐꯥꯕꯒꯤ ꯋꯥꯐꯝꯗꯤ ꯌꯥꯎꯗꯦ ꯂꯩꯇꯦ ꯇꯥꯗꯦ ꯇꯥꯁꯨ ꯇꯥꯔꯣꯏ ꯆꯔꯛ ꯆꯍꯤꯡꯅꯕ ꯄꯣꯠ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯒꯗꯒꯦ ꯆꯔꯛ ꯆꯍꯤꯡꯅꯕ ꯁꯨꯝ ꯂꯩꯕꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯦ ꯄꯥꯠ ꯍꯥꯡꯗꯣꯛꯇꯅꯀꯣ ꯃꯁꯤꯗ ꯂꯥꯛꯏꯕ ꯑꯥꯔꯃꯤ ꯑꯆꯧꯕ ꯃꯌꯥꯝꯁꯦ ꯃꯤꯇꯔ 100 ꯈꯨꯗꯤꯡꯒꯤ ꯂꯦꯞꯍꯟꯕꯗꯤ ꯌꯥꯅꯤꯍꯦ ꯁꯨꯛ ꯌꯥꯝꯕ ꯉꯁꯤꯗꯤ ꯖꯤꯔꯤ ꯂꯝꯕꯤ ꯆꯠꯂꯅꯤ ꯍꯥꯏꯇꯥꯔꯦ ꯖꯤꯔꯤ ꯂꯝꯕꯤꯁꯦ ꯑꯗꯨꯐꯥꯎ ꯖꯤꯔꯤꯐꯥꯎ ꯂꯦꯡꯕꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯊꯥꯗꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯒꯤ ꯊꯥꯗꯅ ꯁꯦꯟꯇꯔꯗꯒꯤ ꯊꯥꯔꯛꯏꯕ ꯁꯤꯐꯥꯏ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯂꯦꯞꯍꯜꯂꯒ ꯒꯥꯔꯤ ꯊꯧꯍꯜꯂꯐꯥꯎꯗ ꯀꯅꯥꯝ ꯂꯝ ꯍꯦꯟꯉꯝꯃꯣꯏꯕ ꯇꯧꯗꯕꯅꯤ ꯇꯧꯒꯦꯗꯤ ꯌꯥꯕ ꯄꯣꯠꯅꯤ ꯊꯣꯛꯂꯛꯄꯈꯩ ꯀꯥꯞꯄ ꯂꯣꯏꯔꯦ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯜ ꯂꯣꯏꯔꯦ
mana kong do kapsun dari kapsun lori mana kong su pangjerani mama ju kaijerani mama hingna ing sajerani adagi muk somda ngosidi somda chalani ye akhoi Imphal Dimapur lambi tharane ye maitai sing chaning chalon life and security piraga akhoi api khangba panic ya hondana chalan ba yare habani da gati lambi ga chalan ba yare tha ba yare chahi ani pharabo national highway sing sida moi mappa hauthibong sing moi mappa mapugi lamdona maitai yawbar ga nu ki macha sing sina moi adai lakpa saidang ba sing sida favor tawsine khwai nga ise BJP government sina kuki da saidang ba sing sida favor tawsi kari gi no haiba question se mi khudam na hangba hore ba ko sipa kum kana pini government chu leitre hojik duna tawbam lakhong khangde asi ko aiju haibam khangde tangai phunna ise live se tawde da bagi ise ai won sum ai bunung sibu kangpu singna message thare live se tawroidra tamo yar kai di user live se tawsi mayam da phun noksing kha oina pau se kha sum naina si haibagi da it live tholoi mini ko changnari bani koi ga si phan bi ade sai ga si na da loi harpi jorsa na bagi koi na so hum chikre yo salak sare punung da koi sagal amni yo koi gi mongda rabni koi gi maramda koi paifam da le rabni na ko ina pi ku di koi u ole ko phi do khol lo thu e adu thom kan nga si hom ji ma si di kana pote ma si to hi ge to ai bu nari ba ingon chippa sala na koi hom chi amine ko ai ma si loi piom thela ha to khol me ji ko ai ka kam kan so khoi jo ndom sa thi bne ko ai tam to we ba duka dabi mi ma se ba ko bo yam be ya adu ko jing du gi ku chu du yan ka ko su mo ko yo me ai hein ko yo so amu bo me amu ko yen ko yin ko yo me ko hale khalle ngona hayeng mo hatge makha thang ba ko ani ne ko makha gi hani du di ka hen phatab taw de ko anyway aduna hojik si sen tan ba gi wanare sigi sen tan ba wanare manung sida mi kharadi lohong bada paisa je lan manung ni ga kawre ning thau ma sa luhong basing ngare engtai ba laira basu ina khun basu level am da lei thokre ina khun ba ngap ta ngaire laira bam ta leiti hojik manipur da johnson luwangi ipa jage sarki live nuti gi yangzari ko apung bai khoi di sar hoi natana na su leite thank you ai ta sing johnson ai su am khangu ba nata da koi na la su khara pa jaru ba khara sum ni je thengna rakpa india da sum india gi ayam bam pham de city de ayam chatle runa mo gi lei ho ba lifestyle adu kano ma yam se ai 2012 ta yan hana ise dali chale ko delhi gi slum area sing sida aina sap matam da mo ji slum area se kano ni ko khoi farm ga to ba mo gi ga sagi sa delhi gi siam kan so ang panning so fagraba urban casual inthur ga moin to ringo no mai nam nam to na no mai india se india gi ai kan mai ge ko nang gi bahum sida I support to ga wa mai ge india se india pumba do moina bjp ne project ma ka pal to ri ko akoi na u bata india gi state koring mak sida nan bjp kai di amtal hendaba delete to only bjp one nation one party one country, one party, only BJP have a pot such the neighbor moin to easy. Maduna Maru from si moin a passion before Avani. Karataka Pire again a loy pike here, I am a pike here. Congressional state a humarida, fine money lawyer. Adna BJP de Piraga Koi Hunter Parliament the high Kiaski Maman Kayano. Posi moment je petrol pa humja piram madagi pacham dil pa kunsa song ko ni sing ye le harauri
ꯑꯄꯪꯕꯁꯤꯡ ꯆꯦꯡ ꯌꯦꯜꯂꯦꯅ ꯍꯔꯥꯎꯔꯤ ꯃꯣꯏꯅ ꯍꯥꯏ ꯆꯦꯡ ꯌꯦꯜꯂꯤꯁꯤꯗꯤ ꯍꯥ ꯑꯗꯨ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯩ ꯂꯧꯔꯤꯕ ꯇꯦꯛꯁꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯊꯝꯃꯤꯕ ꯑꯩꯈꯣꯏꯗ ꯄꯣꯠ ꯃꯃꯜ ꯏꯟꯐ꯭ꯂꯦꯁꯟ ꯍꯦꯟꯀꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯍꯦꯟꯀꯠꯂꯛꯏꯁꯦ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯃꯦꯗꯤꯀꯦꯜꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯏꯜꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯇꯤꯀꯨꯜꯁꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯂꯨꯄꯥ 110 ꯄꯤꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛ 150 ꯄꯤꯔꯦꯕ 150 ꯃꯊꯛ ꯄꯤꯔꯦꯕ ꯍꯦꯟꯀꯠꯂꯛꯏꯕ ꯔꯦꯠꯁꯦ ꯀꯌꯥꯅꯣꯕ ꯍꯧꯖꯤꯛꯗꯒꯤ ꯑꯩꯅ ꯆꯥꯔꯤꯕ ꯒꯨꯂꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯁꯤ ꯊꯤꯅ ꯂꯨꯄꯥ 290 ꯄꯤꯕꯁꯤ ꯑꯩ ꯆꯍꯤ ꯀꯩꯅꯣ ꯃꯃꯥꯡꯗꯗꯤ ꯑꯁꯤ 100ꯒꯨꯝꯕ ꯄꯤꯔꯝꯒꯗꯕꯅꯦꯕ 110 ꯀꯨꯟ ꯄꯤꯔꯝꯒꯅꯦꯕꯀꯣ 60% 70% ꯍꯦꯟꯀꯠꯂꯛ 50% 20% ꯍꯦꯟꯀꯠꯄꯗꯤ ꯀꯌꯥ ꯌꯥꯎꯗꯦ 50% ꯍꯦꯟꯀꯠꯄ 60% 70% ꯍꯦꯟꯀꯠꯂꯛꯏꯁꯦ ꯄꯣꯠ ꯃꯃꯜꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯟꯀꯠꯂꯛꯏꯁꯦ ꯃꯣꯏꯒ ꯕꯤꯖꯦꯄꯤ ꯒꯚꯔꯟꯃꯦꯟꯠꯒ ꯀꯝꯄꯦꯅꯤꯁꯤꯡꯁꯤꯒ ꯂꯧꯇꯨꯅꯕ ꯄꯣꯠꯅꯦꯕ GST ꯒꯨꯗꯁ ꯑꯦꯟ ꯁꯔꯚꯤꯁꯦꯁ ꯇꯦꯛꯁꯁꯦ ꯑꯥꯏꯇꯦꯝ ꯈꯔ ꯈꯛꯇ ꯂꯧꯅꯦꯅ ꯍꯥꯏꯔꯝꯃꯦꯕ ꯑꯍꯥꯟꯕꯩꯗꯤ ꯑꯩꯈꯣꯏꯁꯨ ꯊꯥꯖꯩꯌꯦꯕꯀꯣ ꯒꯨꯗꯁ ꯑꯦꯟ ꯁꯔꯚꯤꯁꯦꯁ ꯇꯦꯛꯁꯁꯦ ꯇꯤꯜꯍꯧꯗꯒꯤ ꯂꯧꯈꯠꯂꯦ ꯑꯂꯨꯗꯒꯤ ꯂꯧꯈꯠꯂꯦ ꯍꯋꯥꯏꯗꯒꯤꯁꯨ ꯂꯧꯈꯠꯂꯦ ꯚꯦꯖꯤꯇꯦꯕꯜ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯁꯨ ꯂꯧꯈꯠꯂꯦ ꯑꯗꯒꯤ ꯄꯣꯠ ꯃꯃꯜꯁꯦ ꯄꯦꯇ꯭ꯔꯣꯜ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯌꯦꯟꯕꯗꯤ ꯌꯥꯏ ꯍꯥꯏꯕ ꯄꯦꯇ꯭ꯔꯣꯜꯒ ꯃꯃꯜ ꯈꯛꯇ ꯂꯨꯄꯥ 60 ꯄꯤꯕ ꯄꯦꯇ꯭ꯔꯣꯜꯁꯤꯅ ꯂꯨꯄꯥ 100 ꯍꯦꯟꯀꯠꯂ 30% ꯍꯦꯟꯀꯠꯂꯛ ꯇꯥꯔꯗꯤ ꯂꯨꯄꯥ 60 ꯄꯤꯕ ꯆꯦꯡ ꯀꯦꯖꯤ ꯂꯨꯄꯥ 60 ꯄꯤꯕ ꯃꯐꯝꯗ 60 ꯐꯥꯎ ꯌꯧꯗꯦꯕꯀꯣ ꯄꯟꯖꯥꯕꯇ ꯕꯤꯍꯥꯔꯗ ꯃꯣꯏꯅ ꯆꯦꯡ ꯄꯨꯊꯣꯛꯏ ꯃꯐꯝꯁꯤꯡꯁꯤꯗ ꯑꯗꯨꯗꯤ ꯍꯦꯟꯀꯠꯂꯤꯕ ꯄꯩꯁꯥꯗꯨꯅ ꯆꯦꯡ ꯈꯛꯇꯒꯤꯅ ꯆꯦꯡ ꯂꯣꯏ ꯄꯤꯕ ꯌꯥꯏꯑꯕ ꯅꯣꯡꯃꯗ ꯄꯦꯇ꯭ꯔꯣꯜ ꯊꯧꯗꯕ ꯏꯃꯨꯡ ꯂꯩꯔꯝꯃꯣꯏ ꯄꯦꯇ꯭ꯔꯣꯜ ꯍꯥꯟꯗꯕ ꯏꯃꯨꯡ ꯂꯩꯔꯝꯃꯣꯏ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗ ꯂꯤꯇꯔ 2 ꯍꯥꯜꯂꯤꯅꯤ ꯄꯦꯇ꯭ꯔꯣꯜ ꯍꯥꯟꯗꯕ ꯏꯃꯨꯡ ꯂꯩꯔꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯖꯨꯝ ꯇꯧꯋꯦꯕ ꯑꯗꯨꯗꯤ ꯏꯃꯨꯡ ꯂꯥꯛ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯏꯃꯨꯡ ꯂꯥꯛ ꯑꯃ ꯂꯩꯔꯦ ꯈꯜꯂꯁꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯣꯏꯗꯒꯤꯕꯨ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯈꯛ ꯇꯧꯕꯗ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔꯗꯨ ꯂꯥꯛ ꯑꯃꯁꯤꯗ ꯀꯌꯥꯅꯣ ꯆꯥꯝꯃꯅ ꯑꯃꯨꯛ ꯄꯨꯔꯛꯏꯣꯅꯦ ꯀꯣ ꯑꯗꯨꯗꯤ ꯀ꯭ꯔꯣꯔ ꯑꯃ ꯅꯠꯇ꯭ꯔꯥ ꯄꯦꯇ꯭ꯔꯣꯜ ꯈꯛꯇꯗ ꯃꯅꯤꯄꯨꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯆꯠꯂꯤ ꯑꯦꯛꯖꯥꯝꯄꯜ ꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯁꯔꯀꯥꯔ ꯍꯤꯗꯪ ꯃꯌꯨꯝ ꯀꯣ ꯑꯝꯕꯥꯅꯤ ꯑꯗꯥꯅꯤ ꯅꯨꯡꯉꯥꯏꯅꯕ ꯂꯩꯉꯥꯛꯅꯤ ꯇꯥꯇꯣꯟ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯩꯁꯦ ꯍꯤꯗꯪꯃꯌꯨꯝ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯒꯥꯅ ꯇꯥꯛꯄꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯀꯔꯤꯒꯤꯅꯣꯕꯨ ꯁꯤꯒꯤ ꯕꯤꯖꯦꯄꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯗꯤ ꯂꯥꯏꯔꯕꯒꯤ ꯒꯚꯔꯟꯃꯦꯟꯠ ꯅꯠꯇꯦꯕꯀꯣ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯁꯔꯨꯛ ꯊꯨꯡꯗꯕ ꯒꯚꯔꯟꯃꯦꯟꯠꯅꯦꯕ ꯁꯤꯗꯤ ꯃꯣꯏꯗꯤ ꯌꯦꯡꯉꯣ ꯀꯩꯅꯣꯅ ꯏꯟꯗꯤꯌꯥꯗꯒꯤ ꯈꯣꯝꯀꯠꯂꯛꯄ ꯄꯩꯁꯥ ꯃꯌꯥꯝꯅꯅꯦ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤ ꯍꯣꯏ ꯀꯩꯅꯣ ꯍꯣꯏꯅ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯂꯨꯍꯣꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈꯤꯗꯥꯏꯅꯦ ꯁꯥꯔꯤꯗꯨꯕꯨ ꯂꯨꯄꯥ ꯂꯥꯛ 10ꯔ 20ꯔ ꯄꯤ ꯍꯥꯏꯕ ꯃꯣꯏ ꯉꯝꯃꯔꯣꯏ ꯑꯗꯨꯒꯤ ꯃꯇꯧ ꯃꯅꯤꯄꯨꯔꯗ ꯇꯝꯃꯛꯑꯦꯕ ꯃꯣꯏꯒꯤ ꯍꯣꯖꯪꯕꯗꯒꯤ ꯁꯨꯃꯥꯡ ꯊꯣꯛꯅꯕ ꯀꯩꯀꯩ ꯃꯌꯥꯝ ꯁꯅꯥ ꯂꯨꯄꯥ ꯊꯥꯝꯗꯅ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯄꯕ꯭ꯂꯤꯛꯀꯤ ꯈꯣꯝꯃꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯖꯤꯑꯣ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯁꯤ ꯀꯩꯗꯧꯕꯗ ꯖꯤꯑꯣꯁꯦ ꯂꯣꯏ ꯀꯧꯊꯠꯂꯒ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯗ ꯐꯔꯗ꯭ꯔꯖꯥꯠꯅꯤ ꯁꯤ ꯁꯦꯝꯅꯅꯕꯁꯨ ꯃꯨꯝꯕꯥꯏꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯗꯣꯔꯤ ꯍꯥ ꯃꯗꯒꯤ ꯑꯃꯨꯛ ꯀꯥꯡꯕꯨ ꯂꯥꯛꯑꯛꯇꯣꯏꯅꯤ ꯑꯗꯨ ꯋꯥ ꯇꯧꯔ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯤ ꯃꯃꯤꯡꯒꯤ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯍꯟ ꯑꯗꯒꯤ ꯑꯩꯁꯨ ꯁꯤꯗ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯑꯩꯁꯦ ꯁꯤꯗ ꯆꯤꯡꯗ ꯀꯅꯥꯝꯇ ꯀꯦꯕꯜ ꯋꯥꯌꯔ ꯄꯨꯁꯟꯕꯤꯌꯨ ꯌꯥꯗꯕꯗꯩ ꯑꯩꯁꯦ ꯃꯗꯨꯗꯤ ꯁꯦꯇꯤꯂꯥꯏꯠ ꯆꯦꯅꯦꯜ ꯇꯧꯕ ꯌꯥꯕ ꯑꯗꯣ 5Gꯁꯤ ꯏꯌꯥꯔꯄꯣꯔꯠ ꯊꯥꯔꯛꯀꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯔꯤꯁꯤꯚꯔ ꯁꯣꯝ ꯑꯣꯜꯂꯤꯅꯤ ꯑꯗꯨ ꯁꯤꯒꯅꯦꯜꯁꯤ ꯁꯨꯃꯥꯏꯅ ꯐꯪꯗꯦꯕꯀꯣ ꯆꯤꯡꯒ ꯑꯣꯏꯕꯒ ꯍꯥꯟꯅ ꯈꯔ ꯐꯪꯕꯅꯤ ꯈꯔ ꯂꯩꯈꯠꯂꯝꯃꯦ ꯑꯗꯩ ꯍꯧꯖꯤꯛ ꯂꯣꯏ ꯂꯩꯊꯔꯦ ꯇꯨꯀꯠꯆꯕꯅꯦ ꯖꯤꯑꯣꯒꯁꯤ ꯌꯥꯝ ꯇꯨꯀꯠꯆꯕ ꯀꯥꯡꯕꯨꯅꯦꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯅꯤ ꯃꯣꯏ ꯂꯥꯁꯇ ꯄꯕ꯭ꯂꯤꯛꯀꯤ ꯏ ꯆꯨꯞꯄꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯦ ꯄꯕ꯭ꯂꯤꯛꯀꯤ ꯏ ꯆꯨꯞꯄ ꯑꯩꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯕꯅꯦ ꯂꯥꯟ ꯊꯣꯛꯏ ꯃꯅꯨꯡꯗ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪꯁꯨ ꯅꯣꯏ ꯌꯦꯡꯉꯣ ꯁꯥꯔ ꯑꯩꯈꯣꯏ ꯈꯟꯅꯒꯦꯒ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯕ ꯅꯨꯄꯤ ꯀꯩꯅꯣꯗꯨꯅ ꯃꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯩ ꯋꯥꯔꯤ ꯁꯥꯔꯦ ꯑꯩꯁꯦ ꯊꯥ ꯑꯃꯗ 700 ꯊꯤꯔꯤꯁꯦ 300 ꯂꯨꯄꯥ 8 ꯊꯤ ꯖꯤꯑꯣ ꯏꯌꯔ ꯐꯥꯏꯕꯔꯒꯤꯁꯦ ꯑꯗꯨ ꯀꯥꯟꯅꯕꯗꯤ ꯀꯥꯟꯅꯩ ꯑꯗꯣ ꯑꯩ ꯅꯣꯏꯅ ꯐꯤꯛꯁ ꯗꯥꯏꯜ ꯅꯝꯕꯔ ꯑꯃ ꯄꯤꯔꯤꯁꯦ ꯐꯣꯟ ꯄꯤꯅꯦꯁꯨ ꯍꯥꯏꯖꯤꯜꯂꯦ
ꯑꯩꯈꯣꯏꯗ ꯄꯤꯔꯣꯏ ꯑꯗꯨꯗꯤ ꯆꯨꯝꯅꯒꯤ ꯀꯩꯅꯣꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨ ꯇꯧꯕ ꯌꯥꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯁꯤꯗꯒꯤ ꯇꯧꯕ ꯌꯥꯕꯅꯤ ꯀꯥꯏꯅ ꯇꯧꯋꯦ ꯅꯦꯠꯋꯥꯛ ꯍꯥꯡꯒ ꯇꯧꯒꯗꯕꯅꯤ ꯐꯩꯔꯦꯡꯒ ꯇꯨꯔꯦꯡꯒ ꯇꯥꯠꯀ ꯄꯥꯠꯀ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯄ꯭ꯔꯤꯄꯦꯗꯅꯦ ꯄꯣꯁꯄꯦꯗꯅꯦ ꯂꯧꯔꯒ ꯄ꯭ꯔꯤꯄꯦꯗ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯩꯁꯥ ꯊꯤꯔꯒ ꯑꯗꯨ ꯌꯦꯡꯕ ꯑꯣꯏꯔꯝꯃꯦ ꯄꯣꯁꯄꯦꯗ ꯑꯣꯏꯔꯤꯅ ꯀꯩꯒꯤꯅꯣꯕꯨ ꯅꯣꯡꯃꯒꯤ ꯂꯨꯄꯥ 20ꯒ 40ꯁꯦ ꯀꯛꯇꯕ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯑꯩꯅ ꯁꯤꯖꯤꯟꯅꯒꯦꯔꯥ ꯁꯤꯖꯤꯟꯅꯔꯣꯏꯒꯦꯔꯥ ꯃꯣꯏꯅꯗꯤ ꯁꯤꯡꯉꯦꯅ ꯇꯧꯔꯤꯅꯤ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤ ꯍꯣꯏꯅ ꯇꯧꯔꯤꯁꯦ ꯁꯤꯡꯉꯦꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯇꯁꯦꯡꯅꯗꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯍꯧꯖꯤꯛꯁꯦ BJPꯁꯤ ꯀꯟꯅ ꯄꯥꯝꯅꯔꯤꯁꯤ ꯀꯩꯒꯤꯅꯣꯕꯨ ꯃꯥꯜꯍꯟꯕꯁꯦ BJPꯁꯦ ꯑꯩ ꯌꯥꯅꯤꯡꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣꯕꯨ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯒꯚꯔꯟꯃꯦꯟꯅꯤ ꯍꯥꯏꯗꯅ ꯁꯤ ꯍꯟꯗꯛ ꯄꯥꯔꯂꯥꯃꯦꯟꯇ ꯂꯥꯎꯔꯤꯗꯨꯅꯤꯀꯣ ꯃꯌꯥꯝꯁꯤ ꯑꯦꯗꯚꯔꯇꯥꯏꯖꯁꯤꯗ ꯂꯣꯏ ꯉꯥꯎꯈ꯭ꯔꯦ को करीब भाई और बहनों का तौबदो अदुदा भाई और बहनों का तौ यम पक्तब अदुगुंब डायलॉग से मयाम से लोइन आई दते पुंसी से बीजेपी द वोट पीजु पीगिद्री मसी आई प्रॉमिस मुख लैरे आई यंगमे बीजेपी जी थब खत तौदौ माले कांग्रेस दे मसी खत फतौ माले मसी कांग्रेस गवर्नमेंट से मसी मियाम हालिगन आइजु सौंगमे बको फेक एनकाउंटर मोई संचित तौख्रेको लोकताक खर नैखाइरेको अखोई लानी खर सीरेको निंगतम लानी खर सीग्रे फुम ता लेग्रे आई इसा पाउमीनी अदुदी मोइना तौदे याबा नते मदुगी मही मोइना फंगी फट वलकपदा दक उन अदि अमदुना एडवर्टाइजमेंट तौसलकपगा दिल्ली दा पाइखलकपगा सोमदा तो यागिरेबा अना सरकार की इंदमंगी पाजगे लेबाकी लूरबा तनफमसिदा ओरिजिनल पार्टी सेमनीगा हाइरी नोकनिंगे कदाइदे रीजनल पार्टी नो को ngomoi oiroi khoi swagi party semurga bhara cha leire hajini aini imphal le leire je sahi 35 nifu moya aini imphal leire je sahi 30 gi mathakta ichi imphal le leire abanina ko imphal sahi charogna nifu 40 muk maya da imphal le leire kadai de ka लेरक लमजाउ कन्ना कसिन कोया लोइनम लाइफस्टाइल एवरीथिंग आई खंगला को करम पार्टी के करम भरा साली मोई की ऑफिस के कना कना भरा साली मोई भरा कया लवी अदुगम ओनथोक पोने भरा मुन्नबगी थांग थिनबगा यावी खनबगा यावी भरागी यानदबगी भरागी कना तोकनबगी पैसा दु नंग पैसा हेंजन लवी अदु तो मोई मसेन मक्त तौना अदुना आई हाइनिंग दे वायम ngang de ko loi khangi kanan kari tawri ge loi khangi aduna original party ki mang akhoi gi national gi party ani se asi da mo sibok sena ngam na de ko tong ri adubu congress si hana phalamdraga ju congress si hujiti khara reformation khara leirabra na khale ko कांग्रेस से आई चंगुरे कांग्रेस ऑफिस चंगुरे बीजेपी ऑफिस ती आई नोंग द चंगद्री करिगिनो सी आई बीजेपी पामदा नीति आयोग पार्ट चु थेक्ता बीजेपी की ऑफिस ता आई नोंग द चंगद्री आइना चंगबसे अम खतंग चंगुरे आई की इनाउ पाना लमजेन यावबगी बीजेपी ने लमजेल कक्तौगी मराथन कक्तौगी को अदु खतंग आई चंगुई लोरे अदुदगी आई हुजबो चंगद्रीबको आई पाउमी ओइना मोइदा संजंग चंगदे करिगिनो आइना पामदबो लानजे लोइसनबगी वाफम सुंगाव यावदबो मोइदा सेंटरना हौगले मोइ हौगतोइनी सेंटरना फमे मोइ फमदोइनी सेंटर ने जगोई सुमाई सारे दना मोइ सुमाई थेक दोइनी सेंटर से नमी से सुमाई येंग दना मोइ सुमाई येंग दोइनी को कॉपी तौ लेरे मुखाई ने बगम दे गट हम द सुमाई चंगलगा ए सर नो 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 आइना अदु मुखाई न ngam दे बको अरे द ngसग माइ तके ब आई
Sir order si in masungam ngamoy. I won't obey your order. I'm sorry, sir. I won't obey your order. Ka hai bang ma muk kai bang ba dung ma leader ma Manipur pok tri. BJP gi oina. Ai chok thok na ge simadi. Masi ai na ban ti public na harak pane. Public na harak pado ai na mu ai gi jinjit gil hai ba ne ko. Facebook da hai gre. Facebook da hai re free Facebook te reference ni ko se. Public ne am tin din hai gre. Aruna Abani hoy Adani hoy nungai na pagi damukta moy dum tawri lengwan nari ko bhai bhai tawnari dum tawsnu ko adugi khwai maru oina nga ise BJP ki supporter section nga ise ina moy daga aigi account ka moy changlaga taw aina block panam tawi to yaragadi aisu yaragadi confrontation tawna bonawni Isan Brindagi, why magi ngang bada soy bukadi lay ko ay sana su yaisay. Ado nang kizi ngang ho kangam gani nang hojita kangira gan mi ma pay na tra pati hebse. Hata kutak da haya banate. Cross check to doini. Investigation to doini. Brindana kada buda an mangangre. Ma koy lamdam si ma nungsi ba mira. Ma ran bam to mira. Katak to mi pira. Ado mawana magi matak live allegation mayam si karamba allegation false allegation oidera mat chumbra kana investigation si queen tor matungda ai post thagar pane viral chalaga tam lei do ji sal brinda gi matang da hoji ain thagar post bu loina viral chalaga lei loi like masing comment masing hoji wonderful ai chu loi chi share to bane naina le ne yeng ni aina yeng se ai apang bunate ngau bunate Brindaya ba mi kem lay. Brindaya ta mi kem lay. Ya ta mi sin BJP nga to oiram doini ko. Objection torji aduga BJP bu sogoli ba kangbu khare lay ko. Manungi pocket te puthok ba. Moi khare lay ko. Moi dune bo ju kana objection tori si. Aduna aduka to uberoi. Binana wangang bada kogi mete de sokada ba pot amani yaugre aisu sana khangi atu kutu oibe yaroi ko mi si to eat is human to eat is human habani to eat A-E-R-R is human T-O-2 to eat is human habadi mioi ba se soi da bangam de habani ai isa su ngang ba st tang slip oigidna masagi tang slip oibadagi ai soi gi biya ko sometimes I show you never. Adabu I ngasi boda sukoina I live thar pose sukoina I post thagala pose simadi I show gre na I know what any party in the kokhalaga I was sent on by I will la lena I mia among the haibagi wafum the ngasi boda lady mam di kainabu I adu tona I me ponam the personnel or port the party in a palaga at the moy boy at the ngang ba saiba adu mudi kaya moy I BJP pam de I this is my freedom ko masi I article 19 na piba ingon I got freedom of speech and expression the yawbani na I ngang mane ko masi public ki platform mayam the phongdok ngi ba mayam the reference lorga aina public sumai haire I pam de I samaki yo personal gi oina su pam de kaigino pam dri se मखोगी ideology से party ideology ना lan thoiba misi mina dagi moigi ideology ni hena lui hena loba adung mo potudi ai pam de ko aina Leo Tolstoy ki kano do heta ningjange ko ai amsu ningjange ko masi am toin ningjange kai gi no bu akoi wakhal ta na yamna ani kutani aina local is Leo Tolstoy na magi punsi da man piram ba quote ani katang don't tell me about your religion let me see your religion in your actions sabne Leo Tolstoy na haimni America ki Russia ki philosopher social thinker social reformer writer aphawani pani ko man harise BJP na tokthokpa thabak singse sigom su apply to ba
BJP na moidi adu tawre aikoi di miyang gi seng yeli adu tawri akoi miyang gi mateng pangi ana layeng gi mateng pangi ana layeng gi mateng pangi kai de pangi mase akoi thigat matamda kari Prime Minister Yojana kanung ai di lawsu lawde ai nong to apply tawde khansu khalude maming bo khangde ꯀꯔꯤꯒꯤ ꯗꯃꯛꯇ ꯑꯅꯥꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯣꯏꯒꯤ ꯁ꯭ꯀꯤꯝꯗꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯄꯣꯠꯁꯤꯡꯁꯤꯗ ꯍꯦꯟꯀꯠꯂꯛꯏꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯁꯨꯝꯅ ꯍꯦꯟꯀꯠꯂꯛꯏꯕ ꯀꯝꯄꯦꯅꯤꯅ ꯀꯥꯏꯌꯦꯕ ꯒꯚꯔꯟꯃꯦꯟꯠꯅ ꯀꯥꯈꯠꯂꯛꯏꯕ ꯄꯩꯁꯥ ꯍꯦꯟꯀꯠꯂꯛꯏꯁꯤꯡꯁꯦ ꯃꯥꯟꯅꯔꯒ ꯀꯣ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯀꯝꯄꯦꯅꯤꯁꯤꯡꯗꯨꯒ ꯃꯣꯏꯒ ꯒꯚꯔꯟꯃꯦꯟꯠꯒ ꯃꯥꯟꯅꯔꯒ ꯂꯧꯇꯨꯅꯔꯒ ꯍꯦꯟꯀꯠꯂꯛꯏꯅꯦꯕꯀꯣ ꯃꯤꯆꯝ ꯃꯌꯥꯝꯁꯦ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕꯅꯦꯕ ꯃꯦꯗꯤꯀꯦꯜ ꯑꯥꯏꯇꯦꯝꯁꯤꯡꯗꯨ ꯃꯇꯤꯛ ꯄꯩꯁꯥꯁꯦ ꯍꯦꯟꯀꯠꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯆꯝ ꯍꯥꯠꯅꯕ ꯇꯧꯔꯛꯏꯅꯦꯕꯀꯣ ꯉꯝꯃꯒ ꯍꯤꯡꯉꯣ ꯉꯝꯗ꯭ꯔꯒ ꯇꯣꯛꯑꯣ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯗ ꯐꯤꯇꯦꯁ ꯗꯥꯔꯋꯤꯟꯒꯤ ꯊꯤꯑꯣꯔꯤꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯏꯅꯦꯕꯀꯣ ꯒꯚꯔꯟꯃꯦꯟꯠ ꯏꯁ ꯗ ꯄꯤꯄꯜ ꯕꯥꯏ ꯗ ꯄꯤꯄꯜ ꯑꯦꯟड ꯐꯣꯔ ꯗ ꯄꯤꯄꯜ ꯍꯥꯏꯕꯁꯤ BJPꯅ ꯀꯥꯎꯕꯁꯤꯗꯤ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ BJPꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝꯅꯤꯀꯣ ꯃꯁꯦ BJPꯅꯁꯨ ꯂꯥꯟꯅ ꯑꯗꯔꯋꯥꯏꯁ ꯈꯟꯕꯤꯒꯅꯨ ꯀ꯭ꯔꯤꯇꯤꯁꯤꯖꯝꯅꯤ ꯑꯩꯒꯤ ꯑꯥꯏ ꯑꯦꯝ ꯗ ꯕꯣꯅꯥꯐꯥꯏꯗ ꯁꯤꯇꯤꯖꯟ ꯑꯣꯐ ꯏꯟꯗꯤꯌꯥ this is my criticism. Government, what is government? Government is the people, by the people, and for the people. I believe ko. Or the government, BJP government is the VIP. For the VIP and by the VIP. Hay port la post kanoma chat nari machat mo mo da loi chat khre. ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯀꯜ ꯃꯌꯥꯝꯁꯤ BJPꯅ ꯄꯥꯗꯕ꯭ꯔꯥꯗꯤ ꯄꯥꯔꯝꯒꯅꯦꯕꯀꯣ ꯌꯥꯝ ꯂꯨꯁꯜꯂꯀꯥꯟꯗ ꯃꯣꯏꯁꯤ ꯄꯥꯔꯒ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯂꯤꯒꯦꯜ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯇꯥꯟꯅꯔꯒ ꯊꯕꯛ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤꯁꯤꯗ ꯇꯥꯡ 10ꯗꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯦ ꯍꯦꯛ ꯐꯝꯃꯝꯃꯕ ꯃꯅꯤꯄꯨꯔꯗ ꯁꯔꯀꯥꯔ ꯀꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ ꯁꯔꯀꯥꯔꯁꯤꯗ ꯑꯗꯨꯝ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯒ ꯑꯗꯨꯝ ꯇꯧꯒꯗꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯑꯩꯈꯣꯏꯒꯤ CMC ꯐꯝ ꯊꯥꯗꯣꯛꯈꯤꯕꯅꯤꯗ ꯅꯍꯥꯟꯒꯩꯅ ꯗ꯭ꯔꯃꯥ ꯑꯃ ꯇꯧꯈꯤꯕ ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯅ ꯇꯧꯔꯒ ꯅꯨꯄꯤ ꯃꯌꯥꯝꯗ ꯁꯦꯒꯥꯏꯕ ꯃꯌꯥ ꯇꯦꯛꯄꯤ ꯅꯨꯄꯤ ꯈꯔ ꯇꯧꯔꯒ ꯃꯁꯤꯗ ꯌꯦꯡꯗꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯈꯪꯉꯦꯕꯀꯣ ꯑꯩ ꯄꯥꯎꯃꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯇꯝꯗꯣ ꯀꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯒ ꯍꯥꯏꯔꯤꯕꯅꯤ ꯅꯣꯏ ꯃꯤꯁꯤ ꯈꯛꯇꯅ ꯌꯥꯒꯗ꯭ꯔꯣ ꯍꯥ ꯃꯤꯗꯨ ꯈꯔ ꯌꯥꯝ ꯀꯧꯅꯦ ꯇꯦꯂꯤꯐꯣꯟꯗ ꯏꯃꯥ ꯅꯣꯏ ꯃꯤꯗꯨ ꯈꯔ ꯌꯥꯝ ꯀꯧꯅꯦ ꯒꯥꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯁꯤ ꯂꯣꯟꯅ ꯅꯝꯒꯦ ꯇꯧꯅꯤ ꯑꯁ ꯅꯪ ꯀꯦꯃꯦꯔꯥ ꯅꯝꯕ ꯌꯥꯔꯣꯏ ꯑꯩ ꯑꯥꯏ ꯀꯥꯔꯗꯁꯤ ꯌꯦꯡꯉꯣꯅ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯀꯔꯥꯏ ꯂꯩꯔꯝꯒꯦꯕ ꯃꯣꯏꯁꯦ ꯀꯔꯥꯏ ꯂꯩꯔꯝꯒꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟ ꯀꯝꯄ꯭ꯂꯦꯛꯁ ꯃꯥꯡꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯁ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯃꯐꯝ ꯇꯧꯁꯤꯔꯒꯅ ꯍꯥꯏ ꯃꯤꯗꯨ ꯌꯥꯝꯗ ꯑꯗꯨꯏ ꯃꯇꯝꯗꯗꯤ ꯃꯤ 200ꯃꯨꯛꯇ ꯇꯤꯜꯂꯤꯕꯀꯣ ꯑꯗꯨꯅ ꯃꯤ ꯆꯤꯟꯈ꯭ꯔ ꯃꯐꯝꯗꯨꯗ ꯃꯤ 200 ꯇꯤꯟꯕ ꯍꯥꯏꯁꯦ ꯌꯥꯝꯃꯕꯅꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯂꯣꯏꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯂꯣꯟꯅ ꯈꯔ ꯅꯝꯍꯧꯒꯦ ꯇꯧꯕꯅꯦꯕ ꯗꯥꯎꯗꯨ ꯌꯥꯝꯃꯟꯗꯕ ꯑꯩꯁꯦ DIPR ꯇꯥꯟ ꯆꯦꯜꯂꯛꯏꯅꯦ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯗꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯑꯔꯥꯝ ꯇꯨꯔꯥꯝꯕ ꯀꯩꯌꯣ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯤꯗꯨ ꯈꯨꯌꯥꯝꯅ ꯉꯁꯥꯏ ꯇꯦꯂꯤꯐꯣꯟꯗ ꯀꯧ ꯍꯥꯏꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯅ ꯅꯣꯏ ꯃꯤꯁꯤ ꯌꯥꯝꯃꯟꯗꯦꯗ ꯃꯗꯨ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯅꯦꯕ ꯂꯣꯏꯅ ꯂꯩꯃꯤꯅꯦ ꯑꯗꯨꯅ ꯑꯁꯤ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯀꯩꯅꯣꯁꯤꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯂꯣꯏꯅ ꯎꯔꯕ ꯉꯥꯛꯇꯅꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯒꯦꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩꯈꯣꯏꯁꯨ ꯑꯄꯪꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯑꯄꯪꯕ ꯅꯠꯇꯦꯕ ꯄꯥꯎꯃꯤ ꯑꯣꯏꯕ ꯍꯥꯏꯁꯦ ꯈꯔ ꯃꯤꯠ ꯅꯥ ꯁꯤꯡꯗ ꯌꯥꯄꯣꯠꯇꯦ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯌꯦꯜꯂꯒ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯈꯔ ꯆꯥ ꯈꯔ ꯄꯤꯊꯛꯑꯒ ꯃꯣꯏꯒꯤ ꯐꯦꯚꯔ ꯄꯉꯥꯡ ꯉꯥꯡꯉꯨ ꯍꯥꯏꯕ ꯄꯥꯎꯃꯤꯗꯨꯗꯤ ꯑꯩ ꯅꯠꯇꯦ ꯀꯣ ꯄꯦꯠ ꯖꯔꯅꯦꯂꯤꯁ ꯅꯠꯇꯦ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯄꯦꯠ ꯖꯔꯅꯦꯂꯤꯁ ꯀꯣ ꯑꯩꯒꯤ ꯆꯤꯝꯕꯥꯟꯁꯤꯗꯒꯤ ꯑꯆꯨꯝꯕ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯔꯛꯀꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯊꯧꯅꯥ ꯐꯅ ꯂꯣꯏ ꯊꯦꯡꯒꯥꯏꯅꯔꯛꯀꯅꯤ ꯍꯣꯏ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯪꯅ ꯂꯥꯏꯐꯇ ꯐꯦꯔꯤꯡ ꯇꯨꯔꯤꯡ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯄꯜꯂꯒ ꯅꯪ ꯉꯥꯡꯉꯤ ꯀꯩꯒꯤꯅꯣꯅ ꯋꯥꯔꯅꯤꯡꯅꯆꯤꯡꯕꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯂꯥꯛꯁꯨ ꯂꯥꯛꯑꯣꯏꯅ ꯈꯜꯂꯦ ꯀꯣ ꯂꯥꯛꯐꯝꯁꯨ ꯊꯣꯛꯇꯦ ꯀꯩꯒꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯐꯖꯅ ꯄꯥꯕ ꯃꯤꯅꯤ ꯂꯤꯒꯦꯜ ꯔꯥꯏꯠ ꯑꯩꯒꯤ ꯈꯪꯖꯩꯌꯦꯕ ꯑꯩꯒꯤ ꯂꯤꯒꯦꯜ ꯔꯥꯏꯠꯁꯦ ꯑꯩꯒꯤ ꯈꯪꯖꯩꯌꯦꯕ ꯑꯥꯔꯇꯤꯀꯜ 32ꯗ ꯀꯔꯤ ꯌꯥꯎꯔꯤ 19ꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩ ꯀꯨꯞꯅ ꯈꯪꯖꯕ ꯃꯤꯅꯤ ꯀꯣ ꯑꯩꯅ ꯉꯁꯤ ꯉꯥꯡꯖꯔꯤꯁꯤꯁꯨ ꯑꯩꯒꯤ
ꯑꯣꯏꯖꯕ ꯊꯤꯕꯒꯤ ꯉꯥꯡꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯃꯩꯇꯩ ꯃꯤꯌꯥꯝ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯣꯔꯦꯗ ꯆꯠꯄ ꯐꯪꯗ꯭ꯔꯕ ꯃꯣꯔꯦ ꯂꯂꯣꯟꯕ ꯍꯤꯡꯖꯕꯝꯕ ꯃꯣꯔꯦꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯄꯣꯠꯁꯤ ꯐꯤꯔꯣꯟꯗꯒꯤ ꯂꯂꯣꯟꯖꯕ ꯑꯗꯒꯤ ꯃꯣꯔꯦꯗꯒꯤ ꯄꯣꯠꯁꯦ ꯄꯨꯊꯣꯛ ꯑꯁꯤꯗꯒꯤꯁꯨ ꯄꯨꯁꯤꯟꯕ ꯑꯗꯩꯁꯨ ꯄꯨꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯍꯤꯡꯖꯔꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯅꯨꯄꯤ ꯃꯌꯥꯝ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯣ ꯉꯁꯤ ꯑꯩ ꯑꯃꯁꯨ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯍꯦꯜ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯨꯈꯥꯏꯅ ꯉꯁꯥꯏ ꯗꯥꯏꯂꯣഗ് ꯈꯔ ꯇꯧꯋꯦꯕ ꯃꯥꯏ ꯉꯁꯥꯏ ꯐꯥꯒꯤ ꯇꯧꯋꯦꯕ ꯃꯁꯤ ꯐꯔꯦ ꯃꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯃꯇꯝ ꯈꯔ ꯂꯦꯞꯄꯁꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯗ ꯄꯣꯊꯥꯕ ꯐꯪꯉꯦ ꯇꯧꯋꯦ ꯃꯥꯗ ꯐꯪꯉꯦ ꯇꯧ ꯃꯅꯨꯡꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯁ ꯃꯌꯥꯝꯁꯤꯗꯤ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯑꯗꯨꯝ ꯌꯥꯎꯕ ꯄꯣꯠꯇꯨꯅꯦꯕꯀꯣ ꯑꯩ ꯊꯥꯒꯠꯄꯅꯦ ꯄꯣꯁꯇꯣ ꯐꯥꯒꯤꯔꯣ ꯁꯤꯟꯐꯝ ꯑꯃꯅ ꯍꯤꯡꯖꯔꯝꯕꯁꯤꯕꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕ ꯌꯥꯔꯔꯣꯏ ꯂꯥꯟꯅꯤꯅ ꯍꯥꯏꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗꯨ ꯑꯣꯡꯂꯤ ꯃꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯐꯝꯗ ꯈꯛꯇꯪ ꯇꯧꯔꯦ ꯅꯣꯡꯃ ꯈꯛꯇꯪ ꯇꯤꯀꯦꯠ ꯀꯛꯑꯒ ꯇꯧꯔꯦ ꯑꯗꯨꯒ ꯑꯇꯩ ꯃꯐꯝꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕ ꯌꯥꯗꯦ ꯂꯨꯍꯣꯡꯕꯒꯤ ꯐꯦꯁꯇꯤꯚꯦꯜꯗꯤ ꯀꯅꯥꯅ ꯊꯤꯡꯗꯣꯏꯅꯣ ꯁꯤ ꯂꯨꯍꯣꯡꯕꯩꯗꯤ ꯂꯣꯏꯔꯦ ꯖꯒꯣꯏꯒ ꯁꯥꯕꯅꯦ ꯀꯩꯅꯥꯅꯒ ꯖꯒꯣꯏꯒ ꯁꯥꯕ ꯀꯩꯅꯣ ꯂꯨꯍꯣꯡꯉꯤꯕ ꯅꯨꯄꯤꯗꯨꯅꯒ ꯖꯒꯣꯏꯒ ꯁꯥꯒꯠꯂꯛꯑꯕꯅꯤ ꯀꯩꯅꯣ ꯂꯩ ꯍꯨꯛꯄ ꯂꯣꯏꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯀꯔꯤꯅꯣ ꯑꯗꯒꯤ ꯄꯨꯡ ꯌꯩꯕ ꯁꯨꯃꯥꯏꯅꯒ ꯑꯃ ꯑꯣꯖꯥ ꯑꯃꯅꯒ ꯌꯩꯀꯣ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯀꯥꯏꯗꯅ ꯃꯁꯝꯒ ꯁꯨꯃꯥꯏꯅ ꯆꯣꯡꯒꯗ꯭ꯔꯥ ꯑꯗꯩꯗꯤ ꯖꯒꯣꯏꯁꯤꯅ ꯀꯣꯔꯇꯥꯅ ꯌꯩꯔꯒ ꯅꯨꯄꯤ ꯃꯌꯥꯝ ꯖꯒꯣꯏ ꯁꯥ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕ ꯅꯠꯇꯦ ꯐꯦꯁꯇꯤꯚꯦꯜ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯁꯤ ꯂꯥꯟ ꯆꯪꯗꯦ ꯃꯣꯏꯗ ꯅꯣꯡꯃꯒꯤ ꯅꯤꯡꯊꯧ ꯅꯣꯡꯃꯒꯤ ꯀꯨꯏꯟ ꯀꯣ ꯑꯗꯨꯅ ꯁꯤꯁꯇꯦꯝꯁꯤ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝꯁꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯄꯨꯝꯊꯔꯕ ꯁꯣꯁꯥꯏꯇꯤꯅꯤ ꯑꯩꯅ ꯍꯨꯟꯕ ꯅꯠꯇꯦ ꯀꯣ ꯑꯩꯈꯣꯏ ꯑꯑꯣꯟꯕ ꯑꯃꯈꯛ ꯂꯥꯛꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯑꯩꯒꯤ ꯚꯤꯖꯟꯁꯤꯅ BJPꯒꯤ ꯂꯩꯉꯥꯛꯁꯤꯅ ꯏꯚꯟ ꯒꯕꯔꯅꯔꯅ ꯑꯣꯏꯒꯦꯔꯥ CM ꯑꯅꯧꯕꯗ ꯂꯥꯛꯀꯗꯕꯁꯤꯅ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯗꯧꯕ ꯈꯟꯅꯔꯤꯅꯣ ꯀꯩꯗꯧꯕ ꯈꯟꯅꯕꯗꯤ ꯃꯣꯏꯅ ꯍꯥꯏꯔꯦ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯅꯤ ꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯟꯅꯕ ꯌꯥꯗꯦ ꯆꯤꯠ ꯈꯨꯄꯪ ꯊꯥꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯌꯦꯟꯕꯤꯌꯣ ꯑꯍꯜꯗꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯁꯤ ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯏꯃꯥꯅꯦꯕꯀꯣ ꯀꯩꯗꯧꯕꯩ ꯅꯆꯤꯟꯅꯥꯎ ꯑꯗꯨꯃꯥꯏꯅ ꯈꯟꯅ ꯌꯥꯕ꯭ꯔꯥ ꯅꯨꯡꯁꯤꯅꯅ ꯂꯩꯒꯦꯗ ꯍꯥꯏꯗ꯭ꯔꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯅꯣꯏꯁꯨ ꯃꯤ ꯂꯝꯕꯤ ꯆꯠꯀꯦꯗꯤ ꯅꯣꯏ ꯅꯣꯏ ꯀꯩꯗꯧꯕꯒꯤ ꯂꯝꯕꯤ ꯀꯩꯗꯧ ꯊꯤꯡꯗꯣꯏꯅꯣ ꯀꯣꯀꯤ ꯅꯣꯏꯁꯨ ꯀꯣ ꯅꯣꯏ ꯁꯤꯗ ꯀꯔꯤꯕ ꯅꯣꯏ ꯁꯤꯗ ꯆꯦꯛ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯩꯇꯩ ꯌꯥꯎꯕ꯭ꯔꯥ ꯀꯥꯟꯗ ꯁꯤꯠꯂ ꯆꯠꯂꯣ ꯑꯗꯨꯒ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯁꯤꯗ ꯃꯤꯗꯤꯌꯥ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯑꯒ ꯄ꯭ꯔꯦꯁ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯑꯒ ꯀꯦꯃꯦꯔꯥ ꯈꯔ ꯅꯝꯕ ꯁꯤ ꯃꯐꯝꯁꯤ ꯕꯪꯀꯔ ꯈꯔ ꯊꯨꯒꯥꯏꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯍꯥꯏꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯎꯠꯅꯕ ꯈꯛꯇꯒꯤ ꯑꯗꯨꯗꯤ ꯀꯥꯟꯅ ꯁꯣ ꯅꯣꯠ ꯐꯣꯔ ꯁꯣꯗꯨꯗꯤ ꯀꯔꯤ ꯀꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯅꯤ don't tell me about your religion let me see your religion in your actions ꯅ ꯍꯥꯏꯔꯤꯁꯦ BJPꯅ ꯃꯣꯏꯒꯤ ꯐꯅ ꯐꯕ ꯆꯤꯟꯕꯥꯅ ꯐꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯐꯅ ꯇꯧꯔꯒꯁꯨ ꯃꯈꯣꯏ ꯎꯠꯊꯣꯛꯂꯤꯕꯗꯨꯅ ꯃꯥꯒꯤ BJPꯒꯤ ꯔꯤꯂꯤꯖꯟ ꯍꯥꯏꯇꯥꯔꯦ BJPꯒꯤ ꯔꯤꯂꯤꯖꯟꯁꯤ ꯃꯁꯥꯅ ꯇꯥꯛꯆꯔꯛꯑꯦꯕ ꯃꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯥꯒꯤ ꯂꯩꯔꯤꯕ ꯏꯗꯤꯑꯣꯂꯣꯖꯤꯁꯦ ꯃꯥꯒꯤ ꯍꯣꯜꯂꯤꯕ ꯃꯥꯒꯤ ꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯅ ꯑꯗꯨꯝ ꯇꯥꯛꯇ꯭ꯔꯣ ꯑꯗꯨꯅꯤ don't tell me about your religion let me see your religion in your actions and Leo Tolstoy 하지 좀 들었어요. If you feel pain, you are alive. ꯅꯪꯅ ꯑꯋꯥꯅ ꯐꯥꯎꯔꯤꯕꯗꯨ ꯑꯋꯥꯅ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯨ ꯅꯪ ꯍꯤꯡꯉꯤꯕꯅꯤ. But if you feel the pain of others, ꯅꯪꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯇꯩꯒꯤ ꯋꯥꯕ ꯃꯌꯥꯝꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯇꯥꯔꯤꯕ ꯃꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯇꯧ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ you are human ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯤꯗꯔꯅꯤ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ outgoing CM ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ incoming CM ꯑꯣꯏꯒꯦꯔꯥ 미점 미얌너 시드만 하리지 if you feel the pain of others 하이버니 마이테이 미얌스는 와리바 깝비바 마얌세 시리시 마이테이 ꯉꯥꯛꯇꯅꯤ
ꯂꯥꯟꯗ ꯁꯣꯏꯅ ꯂꯥꯏꯟꯗ ꯁꯣꯏꯅ ꯍꯥꯏꯜꯁꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯆꯔꯥꯏ ꯍꯦꯜꯂꯁꯨ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯆꯠꯄ ꯐꯪꯗ꯭ꯔꯤꯁꯤꯡꯁꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯅꯥꯕ ꯑꯃ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯒꯨꯋꯥꯍꯥꯇꯤꯐꯥꯎ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯒꯨꯋꯥꯍꯥꯇꯤꯗ ꯗꯥꯎꯟ ꯇꯥꯎꯟ ꯐꯥꯎꯕ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁꯣꯝꯗ ꯁꯤꯗ ꯕꯁ ꯅꯥꯏꯠ ꯀꯩꯅꯣꯗ ꯅꯥꯏꯠ ꯁꯨꯄꯔꯗ ꯆꯠꯀꯗꯕꯗꯣ ꯂꯨꯄꯥ 1,000 ꯃꯤ ꯑꯃꯗ 1,100 1,000 ꯂꯧꯗꯕꯅꯦꯕ 1,100 ꯈꯛ ꯄꯤꯊꯣꯛꯑꯒ ꯆꯠꯀꯗꯕꯗꯣ ꯁꯣꯝꯗ ꯂꯨꯄꯥ 9,900 10,000ꯒꯤ ꯃꯊꯛꯇꯕꯨ ꯀꯛꯈꯠꯂꯛꯑꯦ ꯂꯣꯏꯔꯦ ꯇꯦꯟꯈ꯭ꯔꯕ ꯒꯨꯋꯥꯍꯥꯇꯤꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 100 ꯈꯛꯇ ꯁꯥꯡꯕ ꯒꯨꯋꯥꯍꯥꯇꯤꯁꯤꯗ 400ꯂ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯀꯤꯂꯣꯃꯤꯇꯔ 400ꯂ ꯀꯩꯅꯣ 100ꯗ ꯑꯩ ꯀꯥꯎꯔꯦ ꯒꯨꯋꯥꯍꯥꯇꯤꯁꯤ ꯔꯣꯗ ꯗꯤꯁꯇꯦꯟꯁꯇ ꯀꯣ ꯑꯩ ꯀꯥꯎꯔꯦ 100ꯗ 400ꯂ ꯀꯩꯅꯣꯝꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ 400ꯁꯨ ꯃꯥꯜꯂꯦ ꯑꯩ ꯀꯥꯎꯔꯦꯀꯣ ꯆꯞ ꯆꯥꯕ ꯑꯩꯁꯨ ꯅꯪꯉꯩꯗꯤ ꯈꯪꯉꯝꯕꯅꯦ ꯁꯨꯝ ꯀꯨꯏꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯕꯁ ꯁꯨꯝ ꯆꯠꯈꯤꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯑꯩꯁꯨ ꯆꯠꯂꯨꯔꯦꯕꯀꯣ ꯑꯩꯁꯨ ꯉꯥꯛꯇ ꯆꯠꯂꯦꯕ ꯁꯤꯗ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯅ ꯑꯍꯥꯟꯕ ꯗꯦꯜꯂꯤ ꯆꯠꯄꯩꯗꯨꯗꯤ ꯍꯥꯎꯁꯤꯡꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯛꯄꯅꯦꯕꯀꯣ ꯆꯠꯄ ꯌꯥꯗꯅ ꯑꯗꯨꯗꯤ ꯃꯣꯏ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯑꯦ ꯕꯁꯀꯤ ꯄꯩꯁꯥ ꯇꯤꯀꯦꯠꯇꯨ ꯍꯟꯗꯣꯔꯛꯑꯦ ꯑꯩꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯒ ꯆꯠꯄꯅꯦ ꯗꯦꯜꯂꯤꯗ ꯑꯍꯥꯟꯕ ꯑꯩ ꯆꯠꯄꯁꯦ ꯑꯗꯣ ꯑꯩ ꯒꯨꯋꯥꯍꯥꯇꯤꯐꯥꯎ ꯇꯣꯡꯉꯦꯕ ꯂꯨꯄꯥ 9,000 ꯇꯤꯀꯦꯠ ꯀꯛꯄꯅꯤꯗ ꯑꯩꯁꯦ ꯃꯥꯏ 2012ꯇꯗꯤ 9,000 ꯈꯨꯗꯛꯇ ꯀꯛꯑ ꯆꯠꯂꯦ ꯑꯣꯏꯕ 13,000 ꯑꯃ ꯂꯩꯍꯧꯔꯦ ꯃꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯤꯀꯦꯠꯇꯣ ꯑꯩꯅ ꯀꯛꯄꯗ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯩ ꯀꯣ ꯀꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏꯕꯨ ꯉꯥꯌꯣꯛ ꯆꯐꯨ ꯃꯅꯨꯡꯗ ꯃꯩꯇꯩꯁꯤꯡꯕꯨ ꯉꯥꯌꯣꯛ ꯆꯐꯨ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯅꯒ ꯀꯔꯦꯝꯅꯔꯤꯁꯦ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯂꯩꯔꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯒ꯭ꯔꯤꯟꯐꯤꯜ ꯏꯌꯥꯔꯄꯣꯔꯠ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯅ ꯄ꯭ꯔꯄꯣꯖꯦꯜ ꯊꯥꯔꯝꯃꯦ ꯃꯃꯥꯡ ꯆꯍꯤꯗ ꯑꯗꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯦ ꯉꯁꯥꯏ ꯌꯥꯎꯔꯕꯅꯤ ꯑꯗꯨꯝ ꯑꯩ ꯄꯣꯁꯇꯨ ꯌꯥꯎꯒꯗ꯭ꯔꯥ ꯑꯩ ꯀꯥꯎꯔꯦ ꯑꯗꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯦ ꯅꯈꯣꯏꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯀꯤꯗꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯥꯔꯛꯄ ꯂꯩ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯗꯤ ꯅꯈꯣꯏꯅ ꯊꯥꯔꯛꯄ ꯌꯥꯔꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯍꯜꯂꯛꯎ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯊꯥꯔꯀꯥꯟꯗ ꯈꯟꯅꯒꯗꯕꯅꯤ ꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯃꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯪꯂꯥꯟꯗꯗꯤ ꯐꯥꯎꯅꯗ꯭ꯔꯦ ꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯃꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯀꯥꯎꯔꯦꯕ MLAꯁꯤꯡꯗꯨ ꯆꯥꯔꯤꯁꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯇꯣꯂꯣꯞꯅꯦꯕ ꯃꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯣꯌꯦ MLAꯁꯤꯡꯅ ꯇꯧꯔꯤꯁꯦ BJPꯒꯤ MLAꯁꯤꯡꯁꯦ BJPꯒꯤ MLA 10ꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ BJP ꯉꯥꯛꯇꯒꯤ MLA 9 ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯔꯇꯤꯒꯤ 3 ꯑꯃꯒ BJPꯒꯤ MLA 9ꯁꯦ ꯍꯧꯖꯤꯛꯐꯥꯎ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗꯦꯕ ꯋꯥꯏ ꯀꯣꯏꯁꯟ ꯍꯪꯉꯛꯏꯁꯤꯅꯤ ꯀꯣ ꯑꯗꯨꯅ CMC ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯗꯨꯝ ꯑꯣꯏꯌꯨ ꯇꯧꯕꯇꯕꯨ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯂꯥꯟ ꯂꯣꯏꯁꯤꯟꯕꯤꯌꯨ ꯊꯨꯅ ꯒꯚꯔꯟꯃꯦꯟꯠꯁꯦ ꯑꯁꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯕꯤꯒꯅꯨ ꯑꯆꯪꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯕꯤꯌꯨ ꯅꯣ ꯍꯥꯏꯕ ꯉꯝꯃꯣ ꯌꯦꯁ ꯁꯥꯔꯗ ꯄꯪꯊꯒꯅꯨ ꯁꯤꯅꯤ ꯑꯩꯒꯤ ꯋꯥꯐꯝꯗꯤ ꯀꯣ I'm sorry sir haibo haitebo I'm sorry sir I want obey your order haibo wahisibo haiba haitebako adunadi yes sir it's loire yes sir aduni karino masagi mating thoktaba kamana na control su leitaba singna CM oineye CMCD ko phagi oina kha tawge ko CMCD ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯂꯩꯔꯝꯃꯒꯗꯤ ꯑꯩꯅꯒ ꯑꯣꯏꯔꯒꯗꯤ ꯀꯣ ꯑꯩꯅꯒ CM ꯑꯣꯏꯔꯝꯃꯕ ꯅꯣꯡꯃꯗ ꯂꯣꯏꯁꯤꯟꯅꯤ ꯅꯠꯇ꯭ꯔ ꯌꯥꯗ꯭ꯔꯒꯗꯤ ꯀꯣ ꯂꯣꯏꯅ ꯁꯦꯟꯇꯔꯒ ꯆꯥꯏꯅꯤ ꯑꯣꯏꯕ ꯀꯔꯤ ꯀꯥꯟꯅꯕ ꯃꯥꯁ ꯑꯣꯏꯅ ꯃꯣꯏ BJPꯒꯤ MLAꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯒꯤ ꯉꯁꯤꯗꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯃꯩꯇꯩꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯇꯧꯔꯦꯒꯅ ꯍꯥꯏꯒꯗꯕ ꯉꯝꯒꯗꯕ MLAꯁꯤꯗꯤꯀꯣ ꯇꯥꯡꯉꯤ BJPꯗ ꯑꯝꯇ ꯌꯥꯎꯗꯦꯕ ꯀꯣ ꯃꯊꯤꯕꯣꯡ ꯄꯥꯟꯗꯕ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕꯅ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯁꯦꯟꯇꯔꯅ ꯂꯩꯔꯛꯑꯒ ꯑꯗꯨꯗ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯉꯒ ꯁꯨꯝ ꯑꯁꯨꯛ ꯀꯤꯅ ꯄꯥꯡꯗꯅ ꯑꯁꯨꯛ
tamthina piraba naibiraba Modi jina wai mabu parliament ngang kidraba Modi wangango sumaina public na pressure pi bahuna bro aina na haigre ai mamang live ta ningjang yo oja leirena ingonda hangbo hangni ai di question nam hangale mamang da ai di phamgalle class representative su oi thawal college ta in taming ai 1987 gi wari ni kuirabe wari ni matamne da 12 11 12 haidi PU first year second year haiko education lawrame education se PU education lawe education class da oja leiren sina ai sana to mo wam hange ai mingsi khangda ba jam ta leite loi khangye bo jam yam se ai ming khangye mi amana sagol mu pure mi tarana sagol do ising pitak mangam gadra hange dai do wahang do men do kanom yawri ko da moy bu sagol do ising thokningdradi thakningdradi thakini do thakningdradi siyaro mana to namsalo su ising pitak moy ba chamo yaro oh aduni mi do mu to Modi ji na bu manipur imam do wa ngangaroi ngang dragadi mongona nongmai namasu nganga aroeba ma manipur gi matang manipur si si ya na khanba maidai si 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 ya adubo maidai na lan india gi me la hawri na la robusing de khara phado dia de atugumbo no ne atugumbo dudi chin kha pheng pheng la eba ko adugumbo to no habane da magi di political arm group ni high gre nan oza bemol na high gre ko gi the print haba mapan gi india gi electronic print media interview high grade political arm group neba moidi manipur gi lalauba singsen thoklai sidi india gi leiba political system se pamjade ekoi di ning tamba hana leijerami noine ekoi do isi aning de hedna lan haujagi baneba ko mukoi di insurgents neba ko koi gi kanu neba mukhoidi lal hobneba ko adubu hana lanam tawrmagasu hujikti tumine leithu leisen greba tumine leiba kangpusine tana phade honari sine ina koina tawri ha lansi akhogi lalobo singsi phagat na bagi de makta proxy war si tawrabra na akoi Facebook ta masi seng hainareba aina haibana te ko BJP government na ingon saw ko ni ko nate ai gi life to sumpan bani ai na haibana te si public na open the high re comment mayam pi re post mayam thagale si hidden agenda kari legi land to century si manung de hidden agenda kari legi nan ozapi mon sungange Facebook to so ai loi thengnare ko PR thamai si manung da kari legi haidana adu musu yawre PR thamai si manung da kaduma leiramani ko kuki sing na PR thong ko harau lore koi di hojik koi gi eja koi na phangani akoi gi koi ta liba dabi sing demand sing phangba hore kana lei duna koigi lamdam sida iramdam sida lanjenaba haibani refugee niko lanjenaba haibani ko relief camp ta lehen niko relief camp habisi meaning su khangde aduga refugee camp ka kari khenagi na su khangde masida matam khara relief phangnaba na moi sum thamba potodi adudi natural calamity gi oina dum tongnei bako aidi akta thengde du terminology ji aidi in saite khangde aduna aina haijabni dali da ina thengnarakpada makutta no pairaga khogi dup ani ai ani da ai ngarang haijabni dup ani lupa yang kai pirame macha ani hum dugo tawga tung wa otung de ai ngonda ai babu simta lebiu na da aina pirambodo lupa yang kai pithombodo gopodei pore man namna pisalak man piro pore sidip imphal phang po ne badu budi ha delhi phang mutu ne no manam nungsi na teba
ꯑꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯇꯤ ꯃꯣ ꯌꯦꯡꯉꯨꯅꯦ ꯂꯝꯕꯤꯁꯤꯡ ꯆꯠꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯁꯤꯝꯇ ꯂꯧꯍꯧ ꯁꯤꯝꯇ ꯂꯧꯕꯤꯌꯨ ꯁꯤꯝꯇ ꯂꯧꯕꯤꯌꯨꯅ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯈꯨꯠ ꯈꯜꯂꯛꯑꯦ ꯒꯥꯔꯤꯁꯤꯡꯗ ꯄꯩꯁꯥ ꯌꯥꯎꯉꯅꯤ ꯌꯥꯎꯉꯣꯏ ꯈꯪꯄꯣꯠꯇꯦ ꯀꯣꯛ ꯉꯥꯎꯖꯅꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨ ꯃꯣꯏꯗꯧꯅ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯕ ꯃꯣꯏ ꯈꯛꯇ ꯅꯠꯇꯦꯕ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯉꯤꯁꯦ ꯍꯣꯏ ꯈꯦꯠꯅꯩ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯆꯥ ꯑꯃꯃꯝ ꯂꯩꯖꯔꯤ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯀꯣꯂꯦꯖꯀꯨꯝꯕ ꯑꯗꯒꯤ ꯃꯤꯁꯤꯟꯅꯗꯕ ꯀꯣꯂꯦꯖꯀꯨꯝꯕ ꯀ꯭ꯂꯕ ꯁꯪꯒꯨꯝꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯕ ꯁ꯭ꯀꯨꯜꯒꯨꯝꯕ ꯃꯣꯏꯁꯤꯗꯤ ꯃꯌꯨꯝ ꯑꯣꯏꯔꯤꯅꯦꯕꯀꯣ ꯃꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯒ ꯊꯥꯔꯒ ꯃꯑꯣꯡ ꯇꯥꯅ ꯂꯩꯕ ꯅꯠꯇꯦ ꯂꯩꯕꯥꯛꯀ ꯊꯥꯔ ꯇꯨꯝꯕꯅ ꯃꯔꯣꯜ ꯑꯃ ꯅꯥꯔ ꯁꯤꯈꯤꯕꯅ ꯃꯔꯣꯜ ꯑꯃ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯤꯈꯤꯕꯅ ꯃꯔꯣꯜ ꯑꯃ ꯑꯋꯥꯕ ꯑꯃꯅꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯁꯟꯅꯔꯣꯏ ꯈꯪꯁꯟꯅꯔꯣꯏ ꯆꯦꯡ ꯈꯔ ꯌꯦꯜꯂꯒ ꯍꯋꯥꯏ ꯈꯔ ꯌꯦꯜꯂꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯁꯥꯒꯤ ꯗꯤꯒꯅꯤꯇꯤ ꯌꯥꯎꯔꯒ ꯍꯤꯡꯒꯗꯕꯅꯦꯕꯀꯣ ꯃꯁꯥꯒꯤ ꯗꯤꯒꯅꯤꯇꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤ ꯀꯧꯗꯦꯕ ꯃꯁꯥꯒꯤ ꯗꯤꯒꯅꯤꯇꯤ ꯑꯃ ꯌꯥꯎꯒꯗꯕ ꯍꯤꯡꯕꯁꯦ ꯗꯤꯒꯅꯤꯇꯤ ꯑꯃ ꯌꯥꯎꯒꯗꯕꯅꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇꯤ ꯌꯥꯎꯔꯤꯕꯅꯤꯁꯦ ꯑꯩ ꯅꯍꯥꯟ ꯀꯗꯥꯏꯗꯅꯣ ꯊꯦꯡꯅꯈꯤꯕꯅꯤ ꯑꯩ ꯀꯩꯅꯣꯝ ꯐꯥꯒꯦꯀꯣ ꯏꯅꯧ ꯂꯝꯖꯤꯡꯕ ꯌꯥꯝ ꯊꯦꯡꯅ ꯌꯧꯔꯛꯑꯦ ꯑꯩ ꯉꯁꯥꯏ ꯀꯩꯅꯣꯝꯃꯈꯛ ꯅꯍꯥꯟ ꯑꯩꯅ ꯁꯨꯝ ꯀꯩꯅꯣꯝꯃ ꯁꯨꯝ ꯊꯦꯡꯅꯕꯅꯤ ꯄꯪꯍꯤꯡ ꯍꯤꯡꯕꯗꯨ ꯅꯠꯇꯦꯕ ꯀꯣ आर्टिकल करम करम कावरे अखोसे हिंब तारगसु मसागी इसागी इकाई खुमनबगा लोइनना हिंगदबनी हाइदनने यावबनेबा सिदा पीबनेबा को ऐसे आर्टिकल से यामनगिन कावरबा आर्टिकल कमबदनो ओइने साइथेक नान थेकनबनी से ओइ थेकल थमन कावरे से कॉन्स्टिट्यूशन के पुथोंगे द तल्ले खदौ सोगले कॉन्स्टिट्यूशन से चनदरे मणिपुर कॉन्स्टिट्यूशन चनदरे आई ओपन चैलेंज तौगे आर्टिकल 19 बु क्राइ जल्दी चट करके ओजाबे मोल जो हाइरे आर्टिकल 19 सिबु खोइ क्राइ लेगे फ्री मूवमेंट थ्रू आउट द टेरिटरी ऑफ इंडिया हाइदन आर्टिकल 19 यावरी हेबको फ्री मूवमेंट हाबनी तम चटपे हाइबे फ्री मूवमेंट थ्रू आउट द टेरिटरी ऑफ इंडिया कोकी ता मफम से इंडिया की टेरिटरी नतबरा सिदे कोइ चट फंगंदे सि कइगिनो प्रोटेक्शन करगी पीदबनो कइगे तंगाइदबनो हा मैते यावब्रो गाने चेक तौरसी कइगिनो बफर जोन इंडिया की मनुंग दबो पर्सन का बफर जोन सेम याब्रो रेड जोन सेम याब्रो सी कुकी कंट्री मरा कोई मैते सिंग कंट्री मरा सुसानपुर कंट्री मरा इम्फाल कंट्री मरा बा हा लेमौरिबा अखोगी तंपाकी लेबा डिस्ट्रिक्ट मरी अखोगी मैते ताबा डिस्ट्रिक्ट मरी से अखोगी लेबा बिसेमपुर करो लेरे अखोगी सी योंगो बिसेनपुर लमांगदोंग हर मनी बिसेनपुर गन सेरान का हिंदू दाइनिंग पुसलकमा अदो मसगी लमांगदोंग डिस्ट्रिक्ट हाइगदमनिको अदो अदो बिसेनपुर ने थौबाल ने कक्सिंग ने अदगी से मोइ लेरेको कक्सिंग ने थौबाल ने अदगी से बिसेनपुर ने अदगी इम्फाल ईस्ट अमसुंग वेस्ट ने सिगी डिस्ट्रिक्ट मंगा सिद लेरिबा सिबु कंट्री अमराबा